Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau Saibol postagi BSF hongdok hangani haina Kangpokpi SP na Kuki CSO singda thajaba pikraba matung hongdok hanba ngamdabadagi Kuki singna police station da landakre kotugi total shutdown sangdokre khulai paiba Kuki sing yauna Kangpokpi de irang horakre Asok Apan Yaore Saibol dagi Central Force maru oina BSF CRPF loktu haina Committee on Tribal Unity kotu na Kangpokpi district da kaukiba pung taragani thoigi total shutdown makhatana Pung Kudmari Sangdokre, total shutdown adu ngarang nungthil pung ani dagi haukibaga loina nangasi nungai mantung pung ani fawa chathakibani. Adubu lainga ki maikai dagi positive oiba response amata laktabadagi makhatana nungai mantung pung ani dagi pung Kudmari gi oina shutdown sangdokibani ngasi nungthil athengbada khulai paiba Kuki sing yauna masing yamlaba Kuki nupi nupa sing Kangpokpi da irang hawrakre. Irang adu laksinaba honabada Asok Apan Yaore hairi Panbaya badi kotu na mamang sahi December kuntraga mathoy dagi haukiba economic blockade manungda total shutdown amuk lauthorokpa asina maram oiraga Kangpokpi district fauduna chatliba gari singda khudong chadaba mayoknari adubu shutdown manungda essential service ki oinari chathok chasinda thingba leite amaromda Imphal East ki Thamnapokpi uyok chingda Kuki militant singi bunker tauthokpada Central Force singna Kuki nupi singda ka henba thabak chathaki haina maral siraduna ngasi Kuki area singda protest tawkre Kangpokpi district ki oina masing yamlaba Kuki miyamna district administration gi solonsin kre haidi hairiba protest asi Kangpokpi district ki oina Kuki singna state asida thokliba irang manungda nongna semkiba loop amasu oiriba Committee on Tribal Unity ko tuna senduna pangthoki protest asi masing yamlaba Kuki singna Thomas ground dagi section ani thokna rally chatki rally adu section amana district administration ki complex aduga atopa section amana district asigi SP ki office tamna chatki adubu hojik fawbagi oina di pamdaba thodok thokpagi paw leitri DC complex amadi SP office maya yauna mafam kayada security force singna ngak senduna leiri maru oina protest asida sarug yariba miyamna Kuki militant singna leiramba uyok ching Saibol post leiriba Central Force sing lokto Central Force leiba tarabasu tampaktagi lakpo oiroidabani Kangpokpi district manungda leiriba Central Force sing bu hariba mafam asida leihallu haina demand tauri madugi mathakta mamang sehigi aroiba numi December kuntraga mathoida uyok ching Saibol area da mathau tauriba CRPF amasung BSF personnel sing leibi yaroi haina tanduna irang tholakpadagi irang laksinaba security force na tear gas cell kapada sokiba Kuki nupi singi justice piu haiba demand sing su yauri nakal amarom da Tecnopol district ki more da su hariba protest asi chathaki just now at Kangpokpi police station Kangpokpi SP na CSO sing da promise taruba Saibol post dagi BSF hongdo hangini haiba hongdo pagam khidabagi pung soirakpagi Kuki terrorist sing na Kangpokpi police station da attack tawkre Yai Khomba News tagila khocharake yamna nungaitaba thaudo ama oina pasoi part 3 da leiba Rambai Tengol 80 unit 14 Victor squad na yamna wana hotnajaduna labukta thajaba Musori sing paktang na mai thadok piramle Bungpi area Sinai Kem Khamelok fawada landmine bomb pareng fumlaga thamle Kuki singna nongna semba lambi singda landmine loina fumlaga thamle khunja singchu chatluganu hairi Kuki gi defense secretary masa yauna landmine bomb fumbagi plan tawbani maitai amadi security force attack tawdanaba Mob control tawnaba security personnel singna nongmai tear gas kappa hokre Saibol area Tuichin Famol area Tuichin GC area Falenko GC Chingdai Kholen area Govazang Khamelok area Dongsom area amadi Ukrul thangba site ta taba village fawa Kuki terrorist in a round of tawsilaga thamkre Kangpokpi SP ga Kuki CSO singa yanaki bawa from haibadi BSF na lawsilaga thamkraba Saibol Kuki terrorist post asi Kangpokpi police na traga cycle bazar da taba CRPF na mahut sinhangani haiba wafam adu ngasi numidang pung taruk fawbagi manungda thabak to onthok traba taragadi attack horagani hairi BBC na piba latest data November 2024 matung ina Myanmar military na full control tawriba area asi forest khaidokraga 21% khakta ngai partner EAO singa share tawriba full control di tawdraba Myanmar military di lariba general administration Fajana tawdaba registration force su chathok chasin tawba nongmai kapna mafamna 29% ni adumangpu Myanmar military junta na urban area city town gi apunba 59% plus 23% equal to 82% di control tawri resistance group amadi ethnic organization na Myanmar gi apunba lam 42% control tawkre masigi manungda 18% di urban area ni PDF na control tawriba mafam masidi yamdri Sagang region gi mafam kharaga Makwe gi mafam khara tangani atai di EAO singna control tawbani maduda PDF su support tawi PDF manungda thadaw battalion lei Kuki sing PDF ka punna Sagang region da work dominary Ken AB hariba si Manipur da oina popularity leibani Myanmar manungda masakhang banate thadaw sing asi India gi look east policy egg its policy makhada India Myanmar Thailand
ꯌꯧꯅ BRO Indian Army Engineering Wingna semba lambida lever oina sizinarambadagi highway mapanda khun tahanba hokibani India na Myanmar manungda semba lambi asi protection tawbada upai oina na lambi mapanda khundanaba plan India na tawkibani lan torokpadagi housing Myanmar lambi mapanda leiramba thadau khul makai kaidana chenkre India gi side rom da haibadi Chandel Ukrul Tengnopal rom da chenchen duna laikre hanadi Sagang region gi Kalle amadi Tamu township asida Kuki masing yamna leirabani Chin state ki manung da di thadau Kuki sing asi Falam Hakha Thaklan Matupi amadi Pelawa township ta khuntari Kuki sing na khuntaba Peletwa township housing Arakan army na lausin kre Sagang region da PDF na mai pak tabagi maramdi military junta gi supporta Sani nationalist Army Red Sun gi rebel group 50,000 mukna work tawi madugi mathakta North East ki Myanmar da leiba lalauba group singna military junta da support tauri Sani Naga Kathe Maitei puna chatminari Myanmar Naga sing asi Naga self administer John khakta da leiba natana Sagang region mafam ayamba da tai maram aduna NACN IM amadi NACN K animak Sagang region da operate tawi Myanmar military junta ga ceasefire agreement taunaba maram na nongmai kapna di amadi PDF sing na Naga taba mafam sing asi da changsilaklaga operate tawhanbasu yade Tangsang Konyak Makuri Somra Tangkhul Lainong Lamkang Moyon Analpara Khyam Nyongan hariba Naga tribe sing asi Sagang region da khundai Sani ethnic group asi Sangi sub group oijarabgasu Kachin amadi Sagang region da khuntaba ethnic group ni makoisu separate state talibani Kachin amadi Sagang region manungdagi aduna yamna mapangal kanna Sagang region da hanadagi operate tauri Myanmar military junta ga hariba ethnic organization sing asiga punbagi advantage hairagadi ethnic rebel group singi manungda Myanmar junta support laihoba sing asina hayeng political dialogue tongnarakpa matamda military junta dagi favor advantage laigani Arakan army fawba military junta ga political dialogue tawsi hairakle Dr. Manilai Sartogi research thesis ta kom sing asi northeastern frontier area amadi Burma gi san state anigi character laiba mafam amadagi haurakpani haina iri Myanmar manung da laiba maitai khathe singna Sani Red San Tai Lai asibu kom ni haina kaunai Sagang village da laiba Lai Santhong asi kom singna Christian chatringai da latli Lai Sanathong hariba si Moirang khuna wangu kumbi singi yamna luba laifam ni Moirang singna lai oina latna riba ibadau thangjing amadi loktak pat asibusu kom singna lai ni haina latnari khun thorakpham amman manaba aimol chiru kom koren koireng purum kharam hariba tribe sing asibu komreng haina khangnai komkhur kef rem people matang chaba amada Moirang yek salaiga komrem ga kari mari leinai haiba adu amuk nainasi